Ministry of Home Affairs na humdraga taret suba in the akoigi Republic Day pangthokpa sida akoigi Ministry of Home na Medal for Gallantry si chamaga kunga taruk lauthokpada akoigi Manipur gi gallantry manga PSM da ama MSM da nipan yaure haidana akoigi tongan ba pauche sing de yauri aja sigi matang da akoigi Manipur da hauji su akoigi dumak kari haini hojik lai ba conflict sina maram orakan de any protest any agitation thokpa matam de miyam na su aduma makhoi gi ka hen ba thawung sing da pena dap su dumak lai adumak pu handak ngasi ma pangthoi ba khoi gi 77 su ba khoi gi Republic Day si ga mari leine na Ministry of Home na gallantry law thokpa da khoi gi Manipur gi su oinai asmaina yaur ba si matang da sisu khoi yamna pungning thogatninga yamna haraungningai ni sigi matang da di gallantry phangaba aduga masida medal phangba khotpa miyoi sing sigi yengrakanda haidi tungi oini yengkanda aduga phangiba sigi matang da khoi kari kamaini yengba yai makhoi da kari khudong chaba kari privilege sigi matang da uja kari asi matang da ni am thamning bang khale moi gallantry award phangba president medal phangba or ladiba meritorious service award phangba myam sing ase moi gi oiba service ki line of promotion moi gi career sing da kai da madu gi pibam thogo benefit adu da loi lejaramani ko mai as per rule ki matungina mai adu da aina masida thamning idi phangiba miyoi sing asigi service ado government satisfy oi hena phangi neba adu da phangiba pot adu ki mana piriba service adu dai da aikoigi mag encounter tonariba mag leinariba miyam haitareko aduna satisfy oibra oidabra haibo wahang duneba aina thamningi diba adu itargadi magi service to karigumba maduda public sing aduna service to mana magi gallantry award to phangna bu khona bada ma tawriba duty sing ado adugi duty sing aduna mag leinariba magi miyam mana service toba miyam sing aduna madu satisfy oibra oidabra haibo wahang sinebo ko samna kanda hojik adu ai subject hojiki sida banjaroi ge mausa tamamada mi am hat pasing si gallantry award phangameba public na pen bra yes ko adi mi am na madu nungai bra adu itagadi magi service to karigumba makal gi instruction amai makada magi imperialism gi colonialism gi kari issue mayam madu da promote gi mayam madu akhoina madu yauroi haninga leitebo ko adugi ai hojik mak lariba miyo sing asigi personal kano myam sung nei najadribni na ai madu gi sabi adu adom le jangira roi haiba mioi tarahumde asina phangiba magi service da magi duty da leriba mai career da police ki service da leiba matam da moina gallantry award phangpadu gi de wish tawjedi ko ai as a citizen of the koi society lebak sigi citizen amo oina adu lamdam sigi mioi moina haiba mioi sing adu mokoi service da mokoi bu service piriba koi government aduna mokoi bu recognition pirakpa mogi service da mogi commendation toruk pai bu se madu akoi mokoi gi mafam da ai wish tawjeri haraukte am phuduk but mana toibu service tuna hena miyam sina apian ba nungai ba mano ma pibam thu ine ga na khan ba public te ki police si public service ni na ko public adu gi pot le na deserve oiragadi adu hena nungai ba ma phawgani hairiba sing aduna mifu mi seida mi hat mi phu thi bada kaida oiramboi targadi makoi gi service adu kamai makoi bu aidi makoi gi leriba kaino kharduna makoi keno du sijina bire haidana aidi adumaina adum logjagani aduna leriba posi ai makoi personal oiba keno du yengjadabina ai adum dadi ai kya sangjara aduga tawudabu aina khanjaning badadi huziki leriba service pang miyosing ase masi magi yamna dutiful oiba public ka cooperate relation leina ba kona ba kaidoba adugi yamna harmonious oiba magi life amada pibo itargadi madu henna madu khoi myam support tawhum thoi adugo leriba mayam sing asibu exploit tawno hona bada phuba kapa hatpa thinba leidana ko sai phu saina minei tawno hona bada piba phangbo itargadi madugi potu aina kasu akhoi leiba miyam sigi magi degi di ko miyangi mahut amoina miyangi keno amoina wakhalon siato moina ai adai du di kasu aina keno tawningai leite kasu akhoi gi encourage tawningai leite but adubu leiba pot miyam sing ase magi service tu da pire pot adudi akhoi public relation leina ba miyangi keno da apian bu uhenba service ama uhenningi na thamjabai wane thamjari se ismai jum thamse okay thank you very much